Ado sir. Kari mo lagi nungai tida. Sir, na iko diyan lobi kiba. Singku thado PPD mane sir. Hey. Ayo tu bidri brana. PPD sir. Pasalo. Ay sukang ita no mo tanangi kutai ki ming dalupa kya lai hai ba. Sir. Maranahan tham ki mamangda. Osi ho mari transfer to ki lupa la kumpundra nang kutale nang mani. Ado kiti sir, koi madam do ina. Yare. Ay na gari thago to thagar bra. Thajak rabri sir yobu yorani. Namita sele nang suai dana betoro. Mayam no puna zamin nang kro warau dana bana wonde gilisi yang kai. Igo chal. Sir. Ay kita masih mayari honorable chief minister kita magalai. Manipur se mohai ni Nepal dungai oh pas ha ki basa na mukto ba men tade. Ay ki gari de halakre. Isa nu pas soi dana hala mani khangre. Masih hang sin maro lama ma bu zil de ki lok thok pi de na mukto ba waro bo pulo bo. Leba ki wa thok an thok mayam se ka kari no ina to gudur. Ha, kaya nung si Doris mo? Bayay. Ay ko'y mong napamisi mo sino to. Ay na sumaili ang pusin mo na sino to. Bayay ko'y napambili siya. Ay, ipap na basupatra basu state sige deputy minister ni. Ano sa home minister pa di ba? Isa ano sumani yung kulog sa libasi. Hayo, jail ki authority ka na ano? Kanang antasan mo na te. Ay nang maray na makoy day na tanan mo na. Kasam na nakakagtaluhay basu tadi. Karino nang nawari ba saktam si buhay pagi bunga? Kari sulay ta ba? Maning ko pulis si DSP ang mga. NIA ka DSP mga no. Bayay ko'y di buhay na sa oras mo na to. Ay, nangi kesa si taray-taray na hit lotion ba yawa kes na tine. Nang namihat pa na karigi video na mo rin. Nangi hatpam tok pa ito mahalaga lawan eh. Ado din natin na namihat pa na video na mo rin po ito. Karigi no hay ba? Ado day siga no na iba na to. Lambi ang matatay mo kan na pag-iupay na ito naman na to. Bayay ko'y napamisi. Ay sige ba ito ay rong gani. Ay na siga na lang ito ay ko'y na mo. Ang jail da judicial custody da matam kar lai bada du warau di bakari no. Nang jail da ye hedungai. Hapta magi manung da thang ja nang ipagi nak talai. Kasi thang jani. Nungai si nungai na banglo da leri. Ning thau ka bagi maming itra tra nang boy khuna mu jail da thali bisa. Bayay madu mo pusira na. Huidro mo kai mo. Atu ko pai le tra pangkal le tra hingba hin mo minat te basi. Bayay de na kapam thui na. Hai. Nang ikesa sige matang da ukil kharadi makuk da masam hautra bani na khangbra. Ukil sing pinak ko suggestion na nangun tami. Nang mi hat pa matam do na hak wakhal gya na balai ba mission. Mental health ke problem lai ba mission ni hai do na ipara tungan ma kesa masam dong ni tara. Bayay. Kesa to kuy man ge. Ay ang ako ba saram madagi. Ay nga siga nga ako misak tayo re. Ay nga ako. Yan ay ke DSP Robert. Robert na din hak ngaw bunati. Angaw bunati hai do prupi na mathorang tawi. Amrom na ipara na hak angaw buni. Ha na pha do na leire ba misak ma nang bu phara ga puraga. Nangon da nam do halan ma de hai do kesem doli. Medical board family makoi de che sang kai ipana collection tawi. Hojik su. Medical expert ti mamna nang bu examine taw la ba matunga. Nang bu angaw bu certificate pe hanga doli bani khangbra. Ano ay DSP Robert. Dahil sorry na magka. Ay isa no possible thangai se ngaw ba. Bayay ko'y di ang nawaga na mura ka di. Ay nga si magpapamit hado ka isat ka rin. Bari. Ay nasakit may tungdam ako'y ka na tabag taga saspeng piyawar baso. Kung na marahang ka sa ni. Bayay ay talaga. Umang nang dulutuan ini paano sila ba pag magsayang pa? Bitigyan mo, tatubo, tatabo, tagan nga ang dalay ka na mura ka di. Ay nga si magtat ka rin. Ay missing na so. Ay baturok magkaurang na nga ay dalay ba di. Bayay nasaba magtanong siya. Ay. Siya kaya pa may panak hang manina. Nang turok ka ni Haiba Mangjaw na nang gimis na do'y panak ka ugulo banglo da tama mani. Makoy na saning mapizari tanong mapitali. Makoy mamayay kahali. Housing center da su state su ipagi government ni Palace. Ipay sana Manipur da tauning ba daw na karana ka rito mga mani. Ato po mayamang da to malhan da ba yata pag malhan ba sila. Nang natuwaro ni bisi karigina. Bayay na. Ado may na haibi na di bay. Bayay ki han magi wangang do di. Ay ko'y kikendra mi na bayay da wanong balak pa da. Bayay na pasahin na laubo yan na ba'y tawsun na ba'y kitato yam naman ba. Housing election yan nagsalag laban ko. So itong patrangang bayaba matam na tibap ka. Bayay. Election si
타즈기 마마가 바이가 빠나버시 쇼이다 아, 그이거네 람바 또는 것도 립시았다 이거 나서 도로거다 보면 안 돼. 바이 아유, 아두디 한번 하래 그럼나. 뭐야 애들이 누피두디 아이는 지혜에게 돌아야 따보다 막 강뿌리 강가가 뭘 밤에 똑똑하네 그리고 만원 똑똑하대 아이 마운드 가라고 한거네 마 볼에 붙을 라야 되나 없산디 비했다 마 드립지 않을까 쇼 타베 홀가 롱카가 오면 딸리더니 봐야 아래 답답고 타바가 하이베세 잉 답나 빵 독거다 보니 보실라가 밥 달고 라우 난게 미싱 가이드로 내려보니 라우 너에게 DSP 로봇 nang yam na hiba sumugi mahidi nang ginasan do pina phangbatare oh lungai te da DSP thoi thoi ai no dong ban shi thindna message ke ka thasale nang in bi thasga robot ka aro na mari le na bani ka hai chin ka ado nang nga shi phawda ai ngondu frame da sirakte ado mukhai ki attack te ai da kai dong de chong ai oni 설러가 생아 비기 버생 ai on 설러가 생아 비기 버생아 위도 무khai ki mo to ꯑꯊꯦꯡꯕ ꯍꯤꯡꯗ ꯇꯥꯈ꯭ꯔꯕ ꯊꯥꯖꯗꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯊꯣꯛꯑꯦ ꯍꯥꯏꯕꯁꯤ ꯉꯁꯤ ꯀꯗꯕꯨ ꯈꯪꯉꯤꯗ ꯊꯥꯖ ꯅꯪꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯆꯥꯡꯗꯝ ꯂꯩꯇꯅ ꯐꯖꯩꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯗꯥꯊꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯅꯥꯏꯇꯣꯝ ꯉꯥꯟꯕꯤ ꯊꯥꯖꯧꯍꯟꯕꯤꯌꯨꯀꯣ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯍꯥꯛꯁꯦ ꯈꯨꯠꯁꯦꯝ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯅꯕꯒꯤꯗꯃꯛ ꯐꯖꯔꯦ ꯈꯟꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯣꯝꯁꯤꯟ ꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯪꯁꯦ ꯑꯩꯒꯤꯗꯃꯛꯇ ꯅꯪꯕꯨ ꯐꯪꯖꯕ ꯑꯩꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯑꯩꯅꯤ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡꯊꯥ ꯑꯍꯥꯟꯕꯗ ꯁꯛꯈꯪꯅꯕ ꯐꯪꯖꯕ ꯅꯨꯡꯁꯤ ꯈꯣꯡꯂꯣꯏꯕ ꯐꯪꯖꯕ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯁꯤꯕꯨ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯔꯝꯒꯗꯒꯦ ꯊꯥꯖ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯁꯅꯥꯅ ꯁꯥꯕꯤꯕ ꯅꯨꯡꯁꯤ ꯃꯨꯔꯇꯤ ꯑꯃ ꯈꯨꯠꯁꯤꯟꯅꯕꯤꯔꯕꯗ ꯃꯄꯣꯛꯁꯤꯃꯒꯤ ꯂꯥꯠꯆꯒꯦ ꯊꯃꯣꯏ ꯂꯥꯏꯌꯨꯝꯗ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯒꯗꯤ ꯌꯥꯝ ꯍꯩꯔꯝꯃꯦꯀꯣ ꯁꯝꯖꯟ ꯁꯥꯖꯟꯕ ꯋꯥꯍꯩ ꯅꯠꯆꯗꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯅꯤꯡꯖꯕ ꯋꯥꯍꯩꯗꯨ ꯈꯛꯇꯅꯤ ꯍꯥꯏꯖꯔꯤꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩꯗꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯉꯤꯁꯤ ꯃꯉꯥꯏꯈꯣ ꯑꯩ ꯆꯥꯁꯤꯃꯛꯀꯤ ꯀꯥꯎ ꯉꯥꯏꯈꯣ ꯉꯁꯤꯁꯦ ꯊꯕꯛ ꯑꯝꯇ ꯆꯠꯅꯗꯕꯤꯗ ꯊꯃꯣꯏꯒꯤ ꯋꯥ ꯉꯥꯡꯅ ꯂꯩꯔꯁꯤꯔꯣ ꯑꯗꯨꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯀꯔꯤꯒꯤ ꯀꯩꯅꯣ ꯑꯩꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇꯣꯏꯅꯦ ꯗꯥꯊꯣꯏꯁꯨ ꯊꯕꯛ ꯑꯃꯨꯛ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯀ ꯏꯍꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦꯅ ꯈꯜ ꯂꯥꯛꯄꯅꯤ ꯀꯥꯎꯕ ꯀꯥꯎꯔꯣꯏꯅꯦ ꯀꯩ ꯋꯥꯅꯣ ꯍꯪꯉꯣ ꯅꯉꯣꯟꯗ ꯔꯣꯕꯥꯔꯠꯀꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯔꯤꯕ ꯔꯣꯕꯥꯔꯠꯀꯤ ꯅꯝꯕꯔꯗꯤ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯀꯩ ꯂꯩꯒꯦ ꯗꯥꯊꯣꯏ ꯑꯩꯅ ꯍꯥꯏꯗꯤ ꯅꯍꯥꯟꯋꯥꯏ ꯃꯃꯥꯡꯗ ꯅꯣꯏ ꯄꯥꯎ ꯐꯥꯎꯅꯔꯝꯕꯒꯤ ꯅꯝꯕꯔꯒ ꯂꯩꯔꯤꯕ꯭ꯔꯥꯕ ꯑꯣ ꯍꯥꯟꯅꯒꯤ ꯅꯝꯕꯔꯗꯨꯗꯤ ꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦꯗ ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯩ ꯂꯩꯒꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯅ ꯄꯨꯔꯛꯄ ꯅꯪꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯃꯟꯕ ꯗꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯅ ꯄꯥꯅꯤꯡꯗꯨꯅ ꯁꯨꯝ ꯄꯥꯔꯨꯕ ꯅꯪꯒꯤ ꯗꯥꯏꯔꯤꯁꯤꯗ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯔꯣꯕꯥꯔꯠꯅꯦ ꯃꯪꯂꯦꯝꯕꯤꯅꯦ ꯅꯪꯅꯦ ꯅꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯔꯨꯑꯣꯏ ꯂꯣꯏꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯀꯜꯂꯛꯆꯔꯨꯕꯒꯤ ꯋꯥꯅꯤꯗ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯊꯥꯖ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯛꯇꯦ ꯏꯃꯥꯒ ꯕꯕꯥꯒ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯇꯥꯃꯣꯆꯧꯒ ꯂꯥꯏꯔꯤꯛꯀꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯦ ꯃꯔꯨ ꯑꯣꯏꯔꯛꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯔꯨꯞ ꯇꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯨ ꯑꯣꯏꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯀꯜꯂꯛꯆꯔꯨꯕꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝꯅꯤ ꯑꯇꯩꯕꯨꯗꯤ ꯇꯤꯟꯅꯕꯕꯨꯗꯤ ꯇꯤꯟꯅꯩꯀꯣ ꯇꯤꯟꯅꯔꯁꯨ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯇꯥꯝꯅꯈ꯭ꯔꯦ
ꯑꯩꯅ ꯑꯃꯗ ꯃꯪꯂꯦꯝꯕꯤꯅ ꯑꯃꯗ ꯔꯣꯕꯥꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯍꯤ 2 ꯑꯍꯨꯝ ꯁꯨꯔꯦ ꯗꯥꯏꯔꯤ ꯄꯤꯅꯈꯤꯗꯕ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯨꯟꯅ ꯇꯧꯃꯤꯟꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯇꯣ ꯑꯗꯨꯅꯅꯦ ꯑꯩ ꯅꯉꯣꯟꯗ ꯍꯪꯉꯤꯁꯤ ꯀꯩꯅꯣ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯒ ꯑꯃꯒꯁꯦ ꯁꯨꯝ ꯂꯥꯞꯊꯣꯛꯅꯈꯤꯕ ꯎꯝ. ꯑꯗꯣ ꯅꯣꯡꯃꯇꯣꯔꯁꯤ ꯎꯅꯔꯒ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯃꯤꯟꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯗꯣꯛꯈꯤꯕꯅꯤ 1935ꯗ ꯅꯦꯁꯅꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯗꯦ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯍꯤ ꯑꯃꯒꯤ ꯑꯥꯒꯁꯠꯀꯤ ꯑꯍꯥꯟꯕ ꯁꯟꯗꯦꯁꯦ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯅꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯔꯕꯅꯤ ꯑꯗꯣ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯍꯟꯗꯛꯀꯤ ꯑꯥꯒꯁꯠꯀꯤ ꯑꯍꯥꯟꯕ ꯁꯟꯗꯦꯁꯤ ꯔꯣꯕꯥꯅꯦ ꯃꯪꯂꯦꯝꯕꯤꯅꯦ ꯅꯪꯅꯦ ꯅꯈꯣꯏꯌꯨꯝꯒꯤ ꯐ꯭ꯔꯦꯟꯒꯤ ꯔꯤꯂꯦꯁꯟꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯐ꯭ꯔꯦꯟꯗꯁꯤꯞ ꯗꯦ ꯑꯃ ꯄꯥꯡꯊꯣꯛꯀꯦꯅ ꯈꯜꯂꯤꯕ ꯑꯗꯣ ꯇꯥꯃꯣ ꯏꯁꯇꯦ ꯂꯩꯖꯔꯛꯄꯅꯤꯅ ꯑꯔꯥꯡꯐꯝ ꯑꯣꯏꯒꯦꯅ ꯈꯜꯂꯤ ꯅꯪꯗꯤ ꯀꯩ ꯈꯜꯂꯤꯕ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯀꯩꯅꯣ ꯑꯗꯣ ꯀꯃꯥꯏꯅ ꯈꯜꯂꯤꯅꯣ ꯕꯗꯥ ꯊꯣꯏꯅ ꯅꯪꯒꯤ ꯗꯥꯏꯔꯤꯗꯣ ꯄꯥꯕꯗꯩ ꯈꯜꯂꯛꯄ ꯋꯥꯈꯜꯅꯤꯗ ꯈꯪꯗꯦ ꯅꯈꯣꯏꯌꯨꯝꯒꯤ ꯃꯔꯨ ꯑꯣꯏꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯩꯈꯣꯏꯔꯣꯝꯗꯤ ꯑꯃꯨꯛꯁꯨ ꯁꯥꯎꯅꯩ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯃꯤꯟꯅꯩ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯕꯕꯥꯅ ꯊꯑꯣꯏꯅ ꯌꯨꯝꯗ ꯆꯠꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯖꯔꯕ ꯔꯣꯕꯣꯠ ꯀꯃꯪꯅꯦꯝꯕꯤꯒꯗꯣ ꯍꯧꯗꯣꯛꯄꯤꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯈꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯡꯉꯥꯏ ꯐꯈꯤꯅ ꯍꯥꯏ ꯂꯩꯀꯥꯏꯅꯁꯨ ꯍꯥꯏꯅꯩ ꯍꯥꯏꯗ ꯑꯩꯒꯤꯗꯤ ꯁꯥꯟꯅꯄꯣꯠ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯃꯪꯅꯦꯝꯕꯤꯒ ꯔꯣꯕꯣꯠꯀ ꯂꯥꯛꯑꯗꯤ ꯅꯤꯡꯉꯥꯏ ꯐꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯗ ꯊꯣꯏ ꯉꯁꯤꯗꯤ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪꯅꯤ ꯃꯈꯣꯏꯅ ꯃꯪꯂꯥꯟꯅꯤ ꯑꯩꯅ ꯉꯛꯏꯕꯗꯤ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯁꯤꯕꯨ ꯁꯝꯖꯟꯕꯤꯅꯕ ꯍꯣꯠꯅꯔꯤꯕꯗ ꯊꯣꯏ ꯅꯪꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯗꯨ ꯈꯛꯇ ꯅꯠꯇꯦꯅ ꯀꯩ ꯋꯥꯠꯂꯤꯒꯦ ꯀꯩ ꯋꯥꯠꯂꯤꯅꯣ ꯋꯥꯔꯤ ꯑꯃꯁꯨ ꯅꯪꯒꯤ ꯁꯤꯍꯣꯝꯂꯨꯗ ꯇꯥꯏꯕꯪ ꯃꯂꯥꯟ ꯃꯪꯉꯤꯗꯨꯗꯤ ꯌꯥꯔꯦꯕ ꯑꯁꯤꯕꯨ ꯏꯀꯥꯏꯅ ꯃꯥꯜꯂꯦ ꯍꯥꯏ ꯀꯅꯥꯗ ꯏꯀꯥꯏꯗꯣꯏꯕ ꯏꯃꯨꯡꯁꯤ ꯂꯩꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯗꯥꯊꯣꯏꯅ ꯄꯥꯔꯤ ꯄꯥꯔꯤ ꯍꯥꯏꯗꯅ ꯇꯠꯇꯅ ꯁꯣꯜꯂꯤꯗꯨꯕꯨ ꯃꯤ ꯏꯆꯥ ꯅꯨꯄꯤꯗꯤ ꯄꯥꯝꯗꯕꯩ ꯃꯑꯣꯡ ꯏꯆꯥ ꯅꯨꯄꯤ ꯄꯥꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯨꯄꯤ ꯄꯣꯛꯀꯗꯕ ꯃꯄꯥꯗꯤ ꯅꯠꯇ꯭ꯔꯕꯗꯣ ꯏꯕꯦꯝꯃ ꯌꯥꯔꯦꯕ ꯑꯗꯣ ꯔꯣꯕꯣꯠꯀꯤ ꯅꯝꯕ ꯈꯪꯗ꯭ꯔꯕꯁꯨ ꯃꯣꯏ ꯃꯦꯝꯗꯩꯗ ꯆꯧꯁꯤ ꯃꯪꯂꯦꯝꯕꯤ ꯍꯣꯔꯦꯟꯁꯨ ꯑꯗꯨꯝ ꯆꯪꯉꯁꯤ ꯍꯦ ꯉꯥꯏꯈꯣ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯔꯣꯕꯥꯔꯠꯀꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯗꯥꯏꯔꯤꯗ ꯑꯝꯗ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯉꯛꯑꯒꯦ ꯅꯪꯉꯣꯟꯗ ꯃꯪꯂꯦꯝꯕꯤꯒꯤ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯎꯃꯥꯒꯤꯕꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯌꯦ ꯐꯔꯦꯅꯦ ꯃꯣꯏꯗ ꯍꯥꯟꯅ ꯆꯠꯊꯣꯛꯎꯔꯁꯤꯅꯦ ꯆꯪꯕꯤꯔꯛꯑꯣ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯖꯔꯒꯦ ꯃꯃꯥ ꯀꯣ ꯉꯥꯎꯔꯦ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤ ꯇꯣꯛꯑꯣ ꯃꯁꯤ ꯈꯨꯅꯤꯡꯉꯦ ꯊꯤꯟꯕ ꯃꯁꯤꯗꯤ ꯑꯣ ꯊꯤꯜꯂꯣꯏ ꯃꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯊꯤꯜꯂꯣꯏ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦ ꯏꯆꯥꯁꯦ ꯅꯨꯡꯉꯥꯏꯅ ꯇꯤꯚꯤꯗ ꯀꯥꯔꯇꯨꯟ ꯌꯦꯡꯉꯒ ꯂꯩꯖꯕꯅꯤ ꯃꯩꯁꯤꯁꯨ ꯇꯟꯖꯥꯁꯤꯗꯤ ꯃꯨꯠꯊꯣꯛꯈꯤ ꯅꯠꯇꯦ ꯃꯩꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯁꯥꯏꯁꯤ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ ꯁꯩꯇꯣꯏꯕ ꯃꯄꯥꯅꯦ ꯇꯧꯔꯤꯗꯨꯅ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤꯅꯤ ꯃꯁꯤꯗ ꯈꯣꯏ ꯆꯣꯞꯄꯅꯤꯗꯣꯅ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯥ ꯉꯁꯤ ꯃꯥ ꯍꯜꯂꯛꯈꯤꯁꯅꯨ ꯃꯃꯥ ꯑꯩ ꯈꯣꯏꯗꯣꯛꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯃꯁꯤ ꯅꯨꯄꯥꯁꯦ ꯌꯦꯡꯉꯣꯏ ꯍꯌꯦꯡꯈꯩꯅꯦ ꯃꯩ ꯃꯨꯠꯈꯤꯗꯅ ꯀꯥꯔꯇꯨꯟ ꯌꯦꯡꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯄꯥꯗ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯑꯣ ꯅꯄꯥ ꯂꯥꯛꯑꯅꯤ ꯌꯥꯔꯁꯦ ꯇꯣꯛꯑꯁꯦ ꯀꯃꯜꯂꯦꯁꯦ ꯍꯟꯗꯦ ꯂꯩꯇ ꯏꯁ ꯑꯣ ꯅꯄꯥ ꯀꯥꯔꯇꯨꯟ ꯂꯥꯛꯑꯦ ꯀꯞꯄꯇꯣ ꯅꯪ ꯍꯥꯏꯕꯤꯒꯦꯀꯣ ꯅꯪ ꯑꯉꯥꯡ ꯊꯦꯝꯕꯗ ꯃꯤ ꯅꯛꯄꯅꯨꯀꯣ ꯅꯪ ꯍꯩ 이래는 낭고 팀비비야 그런 유자도 소이드는 사투에는 와와 나오는 호리제는 우리가 에이 바발라이 바발 오 생각다 빠요세 사이도 이번에 공망강이 마시 양지 이도 그러기네 인간이 포탄이 마시 파로더니 집터가 예마시 이도 그러게 나마나 낭고 우모로 인설라브라 이사지분 항에 갔다 국감 갑이 히히히 헬라오르드나 이씨 바바나네 와나 누삼럭치도 거의 좁아 할락보다 이마이 베마 통간 이사이 건전제 양양양양 라위 건전 누가 하렵디네 이사시 행 자오르가 바바는 남기다 막고 보담 레비드니 또또또또또또또또또또 아이나 이사시는 한국거 보다는 나로 먼저니드나 마파이는 방부대 강홍점이드나 레이니 이사기다 먹다 바바는 거보다 레이더니 야리도 내가 네 마우야드나 야링아 저쪽 반에는 녹두디 이사네데 강범 야우래 또또또또 바바들 아시 마파 수닝다 마시 콘센트 답다 깜빡 파이 마시 강치 마시 수가이나 마시 그리노네 마시 봉아버로 파이브라 앙아도 뭐도 많이 하이도 한다 브로 오 앙아도 갖다 파이비라모 아이 타베 칸들로 센저루기 헤헤헤 nga이콩 짝시응다 코이가지 부선 거네 예 아도 앙앙기 히닥도 레비라바 나트로 이헤 아이 모두 무딜레 뽀뽀가고 거리드나 망렘비 호렌 철가 레루르게고 마니네 너희 거기서 폐기 맛보 마세 디엔타 까로 뭐냐 낭기 형네비 앙앙도 나 한독터 이행우리 보더니
ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯩꯔꯒ ꯀꯣꯛ ꯊꯥꯔ ꯐꯒꯗꯕ ꯑꯉꯥꯡꯁꯤꯕꯨ ꯅꯪꯅ ꯄꯥꯠꯇ ꯄꯨꯈꯤꯗ ꯀꯣꯏ ꯆꯣꯞ ꯆꯠꯂꯔꯒ ꯑꯉꯥꯡꯗ ꯀꯃꯥꯏꯅ ꯅꯥꯕ ꯐꯗꯣꯏꯅꯣ ꯅꯪꯕꯣ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯃꯤ ꯄꯥꯈꯠꯂꯨꯅꯣ ꯃꯤ ꯅꯪꯕꯣ ꯃꯄꯥꯒꯤ ꯏꯆꯥꯅꯤ ꯁ꯭ꯇꯤꯜ ꯕꯣꯗꯤꯅ ꯁꯥꯕꯅꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯄꯥꯈꯠꯂꯨ ꯁꯩꯇꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤꯗꯀꯣ ꯑꯩ ꯏꯁ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯃꯥꯅ ꯃꯁꯩꯗ ꯏꯁ ꯃꯈꯣꯟꯒꯥꯁꯦ ꯇꯦꯊ ꯁꯥꯟꯅꯔꯗꯅ ꯅꯧꯊ ꯁꯥꯟꯅꯔꯗꯅ ꯃꯥꯅ ꯑꯃꯨꯛ ꯇꯧꯈꯤꯕ ꯇꯥꯠ ꯃꯌꯥꯝꯗꯣ ꯑꯩ ꯁꯨꯝ ꯈꯜꯂꯨꯔꯒ ꯌꯥꯝ ꯆꯥꯏꯗꯌꯥ ꯑꯣ ꯂꯝꯗꯝꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯥ ꯍꯥꯏ ꯃꯪꯂꯩꯕꯤ ꯅꯪ ꯉꯥꯎꯔꯕ ꯀꯩꯅꯣ ꯉꯥꯏꯈꯣ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯥꯔꯣ ꯅꯪ ꯍꯧꯖꯤꯛ ꯂꯥꯎꯔꯤꯕ ꯈꯨꯜꯂꯥꯎꯗꯨꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕꯤꯔꯣꯏꯗ꯭ꯔꯣ ꯑꯣ ꯇꯥꯒꯦ ꯇꯥꯁꯅꯨ ꯑꯩꯅ ꯑꯩ ꯂꯥꯎꯔꯤꯁꯦ ꯃꯌꯥꯝ ꯇꯥꯅꯕꯅꯦ ꯍꯔꯦ, ꯍꯔꯦ. ꯃꯁꯤ ꯂꯥꯎꯒꯤ ꯃꯁꯤꯗꯤ ꯑꯣ ꯂꯝꯗꯝꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯥ ꯌꯥꯔꯔꯣꯏ. ꯅꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯃꯨꯟꯅ ꯌꯦꯡꯖꯍꯧꯀꯣ ꯍꯣꯏ. ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯕ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯈꯟꯖꯕ ꯁꯥꯕꯗꯣ ꯃꯊꯃꯣꯏꯗꯗꯤ ꯈꯜꯂꯝꯒꯗꯣꯔꯤꯕꯅꯤ ꯅꯈꯣꯏꯕꯨ ꯍꯌꯦꯡ ꯃꯌꯨꯝꯗ ꯄꯨꯔꯛꯀꯥꯟꯗ ꯂꯥꯛꯅꯒꯦꯗꯅ ꯈꯜꯂꯝꯒꯗꯣꯔꯤꯕꯅꯤ ꯍꯦ. ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯣꯁꯥꯁꯦ ꯅꯈꯣꯏꯗꯁꯨ ꯇꯥꯗꯕꯣꯏꯀꯣ ꯌꯥꯔꯦ ꯇꯣ ꯑꯉꯥꯎꯕꯤꯅꯤ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯅꯤꯌꯦ ꯅꯪ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯁꯤꯗ ꯌꯥꯝ ꯄꯦꯟꯗꯦ ꯑꯁꯤꯗꯤ ꯅꯪ ꯑꯩꯃ ꯑꯩꯁꯤ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯕ ꯄꯦꯟꯗꯦ ꯇꯁꯦꯡꯅ ꯅꯪ ꯑꯩꯁꯤ ꯄꯦꯟꯗ꯭ꯔꯦꯀꯣ ꯑꯩ ꯁꯨꯡ ꯄꯦꯟꯗꯦ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯄꯥꯝꯗ ꯊꯤꯟꯗꯣꯛꯄꯤꯗꯕꯅꯤ ꯀꯩꯅꯣꯅꯦ ꯑꯦ ꯑꯩꯁꯤ ꯏꯄꯥꯝꯗ ꯊꯤꯟꯗꯣꯔꯤꯕ ꯍꯣꯏ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗ ꯅꯪꯅ ꯑꯩꯕꯨ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯔꯝꯅꯤꯅ ꯅꯄꯥꯝꯗ ꯊꯤꯟꯕꯤꯕ ꯑꯩꯁꯤ ꯏꯄꯥꯝꯗ ꯊꯤꯟꯗꯣꯔꯤꯕꯅꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯁꯤꯗ ꯅꯄꯥꯝ ꯌꯧ ꯊꯤꯟꯕꯤꯒꯦ ꯑꯣ ꯑꯗꯨꯗꯤ ꯆꯝꯅꯒꯗꯤ ꯊꯤꯟꯕ ꯌꯥꯔꯣꯏ ꯀꯔꯝꯍꯥꯏꯅ ꯃꯁꯤꯗ ꯙꯣꯟ ꯕꯦꯟ ꯊꯤꯟꯗꯅ ꯌꯩꯗꯅ ꯂꯥꯎꯗꯅ ꯈꯣꯡꯗ ꯇꯧꯔ ꯊꯤꯟꯒꯗꯕ ꯌꯥ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯏꯃꯥ ꯍꯥ ꯅꯪꯅ ꯂꯧ ꯂꯥꯛꯄꯗ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯙꯣꯟ ꯕꯦꯟ ꯊꯤꯟꯗꯅ ꯂꯥꯎꯗꯅ ꯈꯣꯡꯗ ꯇꯧꯔ ꯂꯥꯛꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯊꯤꯟꯒꯗꯕ ꯑꯩꯕꯨ ꯏꯆꯝ ꯆꯝꯅ ꯍꯪꯗꯣꯡ ꯃꯆꯥ ꯊꯥꯗꯣꯛꯄꯒꯗꯤ ꯌꯥꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯁ ꯑꯗꯨꯗꯤ ꯃꯥꯂꯦꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗꯤ ꯐꯅ ꯂꯨꯔꯤꯍꯦ ꯅꯪ ꯑꯩ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯊꯤꯟꯈꯤꯕ ꯕꯦꯟ ꯄꯥꯔꯇꯤꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯂꯝꯇꯥꯅꯤꯅ ꯁꯪꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯨꯡꯅꯤ. ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯩ ꯐꯥꯁ ꯑꯦꯝ.ꯑꯥꯔꯒꯤ ꯕꯦꯟ ꯄꯥꯔꯇꯤꯗꯣ ꯁꯪꯕ꯭ꯔ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦ ꯑꯩ ꯄꯨꯔꯥ ꯑꯉꯥꯡꯁꯤꯡ ꯍꯦꯛ ꯁꯦ ꯅꯃꯥꯒ ꯂꯩꯍꯧꯔꯣꯀꯣ ꯅꯃꯥꯁꯤꯡ ꯑꯁꯤ ꯂꯨꯍꯣꯡꯕ ꯊꯤꯟꯗꯣꯛꯀꯦ ꯀꯔꯤꯅꯣ ꯕꯦꯟ ꯄꯥꯔꯇꯤ ꯐꯪꯗꯕ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯍꯣꯏ ꯃꯅꯤꯄꯨꯔꯁꯦ ꯁꯤꯟ ꯊꯨꯡꯅ ꯑꯩ ꯕꯦꯟ ꯄꯥꯔꯇꯤ ꯊꯤꯕ ꯆꯠꯇꯧꯔꯤꯅꯤ ꯑꯣ, ꯈꯪꯗ꯭ꯔꯦꯗꯅ ꯆꯠꯂꯣ. ꯌꯨꯝꯃꯔꯁꯨ ꯑꯩ ꯁꯣꯜꯍꯟꯖꯔꯔꯣꯏ ꯅꯪ ꯂꯣꯏꯁꯜꯂꯝꯃꯣꯀꯣ Hey, I know that I need money. 이모아, ꯍꯧ ꯅꯪ ꯆꯪꯉꯣ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯤꯅꯦ Tamo ko do. ꯏꯌꯥꯝꯕꯒꯁꯤ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ Kino tamo ko riwano. ꯄꯨꯂꯤꯁ ꯁꯤꯐꯥꯏꯒꯤꯗꯤ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯕꯦꯟ ꯄꯥꯔꯇꯤ ꯂꯣꯏ ꯂꯩꯅꯩꯗꯣ Hoy le tamo ko do. ꯅꯣꯏ NIAꯒꯤꯗꯤ ꯕꯦꯟ ꯄꯥꯔꯇꯤ ꯂꯩꯇ꯭ꯔꯥ ꯀꯩꯅꯣ ꯃꯥꯅ ꯍꯪꯉꯤꯁꯤ ꯂꯥꯛꯑꯣ Tamo si mas. ꯕꯕꯥ ꯂꯥ ꯆꯪꯉꯣ ꯂꯥ ꯐꯝꯃꯣ ꯂꯥ ꯑꯁꯤ ꯉꯥꯎꯔꯣ Yare. Ay siya nang uno am tayo gila ko ni Malimbi. Ay ꯀꯔꯤ ay ma. Kayo ibong mo sana dra na. ꯃꯥꯅꯤ Aya, sidi am toro mina sidi. ꯆꯥꯎꯔꯕꯅꯤ ꯕꯕꯥ Ish maya si higali yung. ꯕꯕꯥ ꯅꯤꯡꯉꯥꯏꯒꯗꯤ ꯐꯠꯈꯤꯗ꯭ꯔꯖꯥꯠꯅꯤꯀꯣ ꯃꯁꯤ Ay am talat lagi no pring si ko. Uy, ish higali yung. Maya di am di aldre. Maming kali ko ba? ꯑꯁ ꯔꯣꯕꯥ ꯑꯩ ꯑꯉꯥꯡ ꯃꯃꯤꯡꯁꯦ ꯍꯥꯏꯕ ꯏꯀꯥꯏꯖꯩꯗꯌꯥ ꯍꯩ ꯀꯩꯗꯧꯔꯒꯦꯅꯦ ꯑꯉꯥꯡ ꯃꯃꯤꯡ ꯍꯥꯏꯕꯗꯨꯕꯨ ꯏꯀꯥꯏꯁꯤꯕꯣ ꯍꯥ Kayo no nga mo mi happy guys kin. ꯑꯁ ꯑꯩꯅ ꯅꯍꯥꯟ ꯁꯤ ꯊꯣꯛꯀꯅꯤꯅ ꯊꯣꯟꯒꯨꯝꯁꯦꯅ ꯍꯥꯏꯕꯅꯦꯕ ꯃꯪꯂꯦꯝꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯉꯥꯡꯒꯤ ꯃꯃꯤꯡ ꯍꯥꯏꯕꯗꯨꯕꯨ Nati Malimbi. Ay na hangis angang do maming kali ko kaya ni nang bo. ꯑꯣ ꯏꯕꯣ ꯕꯤꯁ ꯀꯨꯃꯥꯔ ꯀꯧꯋꯦ Kaino angang maming mo ibo biso ko maray siya. ꯑꯣ ꯄꯥꯟꯖꯤ ꯌꯦꯡꯉꯨꯕꯗꯅꯦ ꯃꯤ ꯑꯅꯤꯒꯤ ꯃꯃꯤꯡ ꯊꯣꯜꯂꯣꯏꯌꯦ ꯑꯗ ꯄꯨꯂꯞ ꯁꯨꯞꯆꯜꯂꯒ ꯇꯨ ꯑꯁꯤꯅ ꯊꯣꯜꯂꯤꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣꯔꯣꯕ ꯏꯆꯥꯁꯦ ꯃꯄꯥꯏꯅ ꯅꯨꯡꯁꯤꯃꯟꯗꯅ ꯏꯕꯨꯡꯉꯣ ꯏꯕꯣ ꯕꯤꯁꯞ ꯀꯨꯃꯥꯔꯤꯅ ꯊꯣꯜꯂꯕ Oy tamo oy. ꯑꯗꯣ ꯏꯕꯨꯡꯉꯣꯔꯣꯕ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯃꯤꯡꯁꯦ ꯑꯦꯂꯥꯏꯁ ꯊꯝꯂꯩꯗꯣ ꯑꯅꯤ ꯊꯣꯟꯅꯩꯗꯣ Kari tamo Elias na kari ko rin ba? 모두 수동 고점 Nati ay ko imang limbi ka tamo kagi yung man city am nungay rami jani. Sum nga say lambi ta changak na swai ta jawi. Kari? Kayo nung mang limbi ka tamo ko nga say Ben party mo wai ba hay dubu kanagi kari lohong kong. ꯀꯩꯅꯣꯅꯦ ꯔꯣꯕꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯕ ꯃꯥ ꯂꯨꯍꯣꯡꯒꯗꯧꯔꯤ Oh. ꯑꯗꯣ ꯃꯥꯒꯤ ꯕꯦꯟ ꯄꯥꯡ ꯁꯤꯔꯥꯅ ꯅꯣꯏ ꯇꯥꯃꯣꯒꯩꯒꯁꯨ ꯉꯥꯡꯅꯔꯝꯕꯅꯤꯗ Ay di ba hapa ron kalor. ꯅꯠꯇ꯭ꯔ 마니 이부모 한딱 라크들이 당테리시다 모이기 스쿨 스탑 누파 아마 루홍도리에 아두기 벤 파티도 마나 방네 하두 없잖니다 아두기 벤디 와리부터 해 사는 분이 나야 한번 거기서 보쳐부터 시즌 그다 벤 파티가 낫게고 ꯀꯥꯏꯒꯦ ꯔꯣꯕꯥ ꯆꯨꯝꯅꯒ ꯆꯠꯄ ꯅꯠꯇꯦꯗ Kayo nung kamay sa inoy siya. ꯃꯣꯏ ꯈꯣꯏ ꯆꯣꯞꯄ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯅ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯃꯥꯅ ꯂꯤꯗꯔꯅꯤ ꯇꯨ ꯇꯧꯔꯤꯁꯦ Kayo nung tuti ko'y tamo city yam maruy ba misyak niya? 하이 이부모로바 머로이베 미스티 롯폴락고 야본지 Yes, right. 거기서 민네바 마얌두나 나야 마이고데 세크레터리 밤도 토해 하페 나야 뭐시 오이네 하이두 되게 후주주 마얌두기 세크레터리 아이노 오이름니 Oy tamo. ꯑꯗꯣ 하우 ꯔꯣꯕꯥ ꯂꯥꯏꯁꯦ ꯀꯩꯅꯣꯝꯇ ꯄꯤꯖꯒꯤꯁꯦ Hey, ꯑꯩ ꯆꯥ ꯊꯥꯡꯀꯠꯂꯝꯒꯦ ꯆꯥꯅꯕ ꯀꯩꯅꯣꯝꯇ ꯂꯩꯕꯤꯔꯁꯨ ꯔꯣꯕꯥ ꯂꯥ Yari tamo kem telebiro no ikitang turi yari. 뭐 꾸이게다 보냈대 ꯀꯨꯏꯔ ꯉꯥꯛꯇꯪ ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯣ. ꯑꯩ ꯆꯥ ꯐꯠꯂꯥꯎ Yari ay kitang turi. Yari. Hey. 로바 ꯑꯩ
그리고 너는 그 시세 나야먹이 용시대 핵람들어봐 어머. 로이레고 나야먹이 뭉세 벤돈 먹고는 뿐인 일을 못하고 자니고 나야먹고 이러 잘내들 낫거든요 거의 다 멋있는 말 올라. 하이 먹는 그대로기 아이고 그거 뭐 ngay nangna angangi hidang mamingi ba chidu bo ingonda bi brana 아이브가 살모이 와다 비그라다이 네이버 나코니 안강기 아이브 시두부 너희 거기서 밖에 마신작 팀 트럭 엄 용나 그라미나고 지따롬더니 것이 야오래 하이 신트 영문에 먹는 비 마시 doctor 지 크이시디 오동 티레다 오야래 그대로기 파르마시다 꼭 비르가 막 거기 독고 많이 비자라다니 야래 바비로 놈 하이 나코 nangna pharmacy polage di wari bo kaning singe ne bongoro ba 거인도 너무 거리 와리가 능정들이노. doctor no koi bunu pi ka pedo 거인도 하지 가만히 하시고. doctor amna no pi ma koi ja bajani nuksine ja bajani da mobile phone ka thok tring em batam gi wari ni koi bunga 호이 호이 담. ngасagi doctor du na nu pi du pe ko chi thi do nu pi du na hang to pa da pa ba thok ta da na last ni upai le milak ta da na a pharmacy da pur kan da pa la ga mai khu ru ya ta khang ge wari do 호이 담 호이 염좀해. 아이고 이게 말 마시기 모르면 방식이디. 독터기 핸드라이팅 제 파서는 강해 해버리 담. 오야래 또 사비로 그대로기 go kui no ko na ya ba chat da la ka da Bani, ne bani, chi bani, nu bani. che iching nu chin me ma ta de 오도 안강기 히당 또 까오니 거 랑보다 yes madam 해마 용군이 해마 거의 다 뭐지 목사도 하는들이 이러면서. 한담네 로바 아이디 너희 다 먹을래 미나버지 뽀뽀 엉엉자니 하는들이 와. 나와도 팜슬라 야래 팜들수 야래 멀리 야래. 아도 나는 거 슬라고 가이 레기해봐 멀리 아이는 거 실라 이싱가랑도 타즈도 분홍원도 폰거 돌아오므로. 마 보이니 아이디 너무 담기 떠보니 까부 까위 다자 수다 도시용은 폰 떠오라미 한데기 프렌십 데세 아이코이 뿐나 셀레브레이트 하신 하이리 아도 그대로기로 봐 아두다 에이디 멀리. 그대로 봐 여우르금 실은 칼리보. Kayno he! O punda bu kuy bungo. Sa himagi manung dang tang pun bodo. Adu da nang nong phal tar kanu. Khangdi khangdi ko dinu mito. Ngai bada tok na wara jani ro ba. 호이 멀리. 능 하이두부디 염좀이. 아두다 아이시 As. 컨디션 너무 개당. O adu wada khangdi si. Yengu. Handaki ma boksida. Bisak piling edi tinarak haragadi nang ne aine thaje ne khoyung khatani. Numitu da thaje yaudra nang yaudra ai yaudra numitu ki program to kamaina mapung phabo oido ne minang bo. 호이 멀리. 능 하이두부디 염좀이 봐. 아두다 Kayro ba? Ate kayro gi banang bo. 미 마사 하이거드라. Kayna si. 타모이 마사 판바 하이거드라. Alma ngangsi. 타즈기 마이통도 우르르가. 아이 타모이시 포타폼 컹오이 멀리. Eh, 이샤시다 이라라마 슈플레이자바도나 파오이. 아씨 아이암 하이나로이다 라로게 되는 메도 멀리. kauro henang su. O hauji ti mi gi oi khrabani. Luhong khrabani. Yam khalura nui bungo. Yam khan base thamoi lai man oi haina bani ko ro ba. 가오르게 컨티버니 닝싱너를 컨버니 어두부 핵등음데 아이게 분시시나 몽원덕이 랍나 잣크게 하이나 칼라바수 거리노 컹더버 리칭어만 아이시 만학다 낙나 핵칭친 녹음 또이 먹는데 Ado nang su nupi ma ko ko ro ya do. 뭐 Ama ko ra badi ama ka ki bai basi masana ta bani. Nang gi nasak na tawra thi basi na te. Adu gi simatak ta thabak ama su tawra bani. Nang na haru badane yar oi da ban pi ta leiti. Mangnabi. Hai re ga de ngoro ba soi na ya jara kani ba. 어두부 먹는비 타저디 아니슈디 As. 아이게 와칼치다 타즈나 따바 또뽀 누비 까남덕이 와칼 칼로 하이비야데 가리긴 어이게 타모시나 슈감닝아이 서리 무슨 Ro ba. Nang gi do. Yam chak khata ba mo ngam yaw salak pa dong tawre. Mi gi oi kre khanga badi na thamoi do na thatta warak jaga da bani. Adu na tra badi nang na maram oi do na 미기 잉내 싱내 레제리 베이 뭉도 소이드나 노 낭기 와칸도 원하리 와리시 낭 아이나 따바 또바 까남다 컹다바니 아이슈 캉리바니 타모이시 이탄다 파진 자나보 호나자리바니 아두나네 아이나 낭기 나나클라가 와팜시 까리 레게 하이드나 타는 시멀니 아도라바 누미토 마혹 사금 에코이 미양 파기 조가이 도나 랑보도 두마이나 한dak수 랑치고 아도 랑수 라거든니 그로바 호이 파레네 아이슈 누미토 쇼이드나 랑나모 떠러게니 아도 카이노 낭시기 와리시 아또바 까남다 하이도 부디 아로 오 까남도 하이제로 이붕어 아이게 루홍도나 레미나리 베이 뿌로이베세 아이 망온다 파바 강은 바자나티 아도 랑수 까다이도노 포스팅 잣거니네 따이 꼭 썩크려야드로 나티까도 왜랑 차이숨 내이시고 낭보 우리 할록스 거이는 신이 비지 거의 단달리시고
नते सिबो इन लेंग ले राइबनिदा सी मुसिन नौ नै इम्फाल स्पेशल ब्रांच मा अखोय गन तक हांगी अदुदा आई से तो पोस्टिंग थाजलकपा सिबो इन रो हाइबनिदा मगे ए राइन हाइबदि सिनिदा नंना पोस्टिंग चटखरबदी मफमदुदगी नुपी म खंगनारानी अस अदुगा अमदुदि मसाना कावबम थोक्त्रो पा हाय यारे हे हाय ओ ममाने रोबा कदोरे अंगांग से मनम लाए नते अला आई मतम सिया बिसलगे मंगे बे हाय मतम मसी नुपी सिदि मसी हाय नमजा मुखाय मसीने मरोलमा जेन के थोल मंगारी पाखोन से पांचे ने सिबा मोय मा पाम चानी से चाबे माने मी बेक सिद पुथो मोयरम मनी करी करी बु याव जनो बेक सिबा मोबाइल हैंडसेट गातनी ने मत करी रुखाय हाय रुखाय 가시다 미 그람 상할라카노 아이 nga 시대 루버 더버가 더래 와에 라칸다 따드나 아두 그땅 애원다 강할라 오빠 이봉어 무खा이 이봉어나 삼고이가 같은 것이디 나야 먹고 죽기가 그래 파이 이봉어나 삼고이 각다 맞담들이 나야 먹고 죽기가 파우이네 이봉어 따다 아이는 거위 해드나 걱다보네 오 아이 거의 몸만 농는 야무나 톡샤다 버기 뭐 톡시다 아도 이 호지대도 많이 더래다 아래 아이는 다 알아서 내다봐 아이기 무반 여보 핸백도 도비라봐 이봉어 실례시래 아도 이봉어 나야 뭐 아무도 한게 내고 따다 이봉어 뭐 가이나 모바일 핸셋 아슈 얌나 다르카레리 시카리기노 호이 미야마나 망아르다로 파이버 파우디 나야 먹고 있탱나리 아도 뭐 이봉어 뭐 가이기 모바일 핸셋이디 뽀라 가가 할라가 핵 아도기 마땅다 따다나 겜딱 강가 마도에게 타복이 안 먹이니까 따다 모팜 시대가 야 먹구나 그나 오면 상상을라거나 파니 아이 돌아내 없이 모두 하나 바우비 가면 들어 어야 두디를 사는 강은 떨어드나 어이 그다이도 너무 방 혼자 미냐 아이부터 미나 돌가면 밀어 너희를 해비게 온다 그리고 가는 그냥 아이고 아이 너희들 신나를 거 탐봐 아이게 머루에부터 복싱도 그말 떠래 예스피 토이토이 에나이 기로봐 마코에네게 묵만농기 아쿠부 머로리 깨려라 그 마카타 백천디 너에게 오늘은 뚱다 아이는 너희들 왜 나가 깎아래 너 과이게 머루 해봐 아이고 밥을서 마탱 방키봐 누비두기 아쿠부 머로리 깨려라 마기 실래래 하이 마시 그대로 무카이나 갓다 이리로 현기보다 아니냐 오케이 넌센스 스튜피드 탁라스 아이 호지 폰 쿠디모 로이나 탭 떠르버니 폰 와리 와타이 사베암 섹션 가다버니 밥 따브라 아이게 민차 티나 버신 거니까 호이 아야 나사나 신나기바 폴 아이나 하기바 심 아이 아니라 시우나 신나디 바야이다 까나나 거리 해를 아그럼 이파보 모렌 그라운드 팜타도 나토리 제는 스트라이크 가우니 라우르면 하 아이는 까리 벌써 모렌 그라운드 까브라 모렌 그라운드 스카니 넌센스 스튜피드 탁라스 바야이 보드카 호드바 까무신 누나 강와고 아이 코이는 와오이나 토이나 따본데다 나니 뭐케 나치노 너는 뭐케 나치노 따가다 봐 바야이 코이나 따다게 로이게 로이 Election 하이버도 양 낚시를 나와 이코이슈 왕왕 상황 사젤리체 미는 우시나 버착 받은 거다버니 맞다 이거 호이 바야이 나사 로이는 뭐 강제 아 아도 바야이 아따바 미기디 아이 그랬다 강제고 나사다 미는 와심 갖고 맞담다 아이기 샤스디 와심 마쌈다 토로와이 버시야 뭐이나 이원들 리컬래 아이는 뭐이기 해는 리컬님 봐 리컬 바타카 버시나디 마시는데 아이원들이 야만 농아이리 봐 바야이 아 마도 누가이브라 농아이 바야이 아 후드롬게 홍나비 야래 상와이는 파티 메셈 사리버도 마얌 로이나 텔레버니 정 좋아해 바야이 아이 시카이노 시푸선고 아두가 마망 레카이게 오자 또 말라이 하버니
마나 타바테 까람도 타질럭 빼야돼 마카 타질럭고 angre isa mukhaye si magi wajawang ba sakli khatpa masimatang lotogadi ayeng aina halwaraga gi hut iring si lobo yaba sagai sida isa mukhay natana kana suleite adubu magi wajawang ba sidang lotho haibasi ya da masini ne masi anga asi saipu ye jawo 좀 봐요 랭신 비로 파니 ai nan hau khiba mandi num sai lak cham sai hoi angang sin tambadege isu tajare hoi minister kana kana meeting tawri hai ba ai mele khara la aga isi ruba meeting am dele jeru re waru bi biatre ai phalen sin bi yare pham dra yare ma pa na phana kuin phama poni da sai ai ya lak si ati na tine ai bi ai sa no pa ki oh angang ge accident ge thodok to ai sulum na logjabani hoi aduda numitu nungsu thili taba numidang waram thokpa accident go oidana CCTV camera ge footage da make sengam da badagi ai chapcha ba khangnaba mapal ge expert sing na thajakri masi matam khara changa da ba mali ne oja nati ah koi sam na habiri si ahoi ngasi babo langla langjin kari um da khang housing makki di chapcha na accident si na thoan bani haibasi ekhona hai bangam jada ba ha adubu soidana ngamgani manipur police ki angam bari source thada jargai koi suona jaba ya ba hona jari matam khadi changni ko ja hai di koi sam na thawa yang hona bir ka na khala lai jam ni sahib kitu thawa yang to hona bi basibu kaya mu kai rab jan sahib ha kamdo ko mo ja koi sam na kitang thawa yang hona bi ai je honorable chief minister ki SMS sam kan waja sumdo biro ai any information any development am lai ba kan dai haijara ge waja khoi ngak lai tana lak piraga phone ta dan han bisi waja khu suwaro bula kani adu ai any information any development am hek lai ba kan da haijara ke kana leng bi re ngasi gi de waja khoi ha koi ta kulaga koi ta bidu ga koi lak minam ne lak minabu di ayam ge course hoina bai lupa lising kanu muktang ni phu se muktang thorak kari nati Chamanay kana su khang mana te chin na adu gang ge accident gi matang si su ai lupa la kaya no mateng to boya ba chap chap khang ga na khang e khang dra ga soi chat ta nati sai wakhan ona gi dore habi sai kai bani si pau ji phong na do hodong na dong ko yaw rin kari matang we ta habi ai koi sai ki yum da ka ne cha cha yu sai hoi thawai na yum chal ro bu oza banglo da leki banglo sa piro adu kuma pa banglo da la bu yum da hai da gi sida pau ji hodong na dong ko bi ya tre rajniti tawjari ba ekhoi da di masi toina thokpo thabak ni kendra na di pak chawi thok do wa thok de ba karma di mayam ni do amagi chalaga amagi chatra su mu waro gani do mayam nangna ba banglo de hek leijaram ba de hek chacha ba swai da thaina bani oja na banglo da la pe waro bi no ja ai san pai ki se khara kui ra bra na khali sai hoi koi san no hona gi na khali kai shulai bu na ti ai jari ba koi san ki en si mapi mapa moi bi hai bam thok bra na khalai jari koi ne hek hona bangam da ba matang su thoi he na ne oja sai nai u da arum ba polum moi ga di kasi koi sai ki banglo da ai khong thang je je sinu za roi bo